Paumi Singyoba External Tour Chief Minister Yumnam Khemchana ngasilam thakre khongcherasi ngasidagi haurga thasigi Trawapan Fauba Chatkani Mapungoina All Manipur Working Journalists Union gi Standing Committee gi Member Singh Editor Guilds Manipur gi Member Singh Amadi Tuan Media Firm Singyoba Representative Singh Yauna Miyoi Kuntrana Saruk Yakiba Tour adu Vietnam Ginamak Ngasi Ayuk Singjamba Yumnam Lekai Lerebi Lampakagi Chief Minister Yumnam Khemchana Lamthakibane Khongcherasi Manungsana Vietnam gi oiba tourism amadi sakot thorangi tongan ba thabak sing yangselakani amadi Vietnam amadi USA anigi marakta thengnakiba lan gi lotion fam amasu oiriba Ho Chi Minh hariba mafam aduda ahanba panthungpham oigani hairi Chaturisi DIPR na sponsor toba aduga tourism department gisu partially sponsor toba media singi external tour ni external tour je khoi ngasi chatoisi Vietnam ni maruina akoina yengakatoba area study tokatoba area se tourism amasung tongan ba Vietnam gi development product development process tu khoi yengbane chalise ahanba khongchachi Ho Chi Minh da tani Ho Chi Minh jam historic oiba city ni khoi gi Vietnam amasung US ki war gi loisan bam madugi jaga duma khoi war history kamai tawna war history preserve tawge to khoi yengakani adugi matungda akoina Hanoi hedana Vietnam ki capital pura northernmost da communist country ni adu daga su kamai tawna moina chawkhat khongdang changjeli bedo khoi yengakani Manipur ki chinga mi tamgi tuan mafam sing security force na thi bahumba madi area domination ki thabak le paritna chathari police ki pawgi matungina tuan mafam chama tara mari da checkpoint hangduna achal ok sing check tawgi thabak le paritna chathari hari amaromda Imphal West district ki manung chanba Lilong Chajing area da bom pokhai hamari chenabani haiba KCP apunba kangbugi active cadre ahum police ta fare hari fare basing aduri Nagamampal Kangja Bilektagi Lai Mayum Nelson Sharma Chahi Kun Sagolban Wahengbam Lekai Digi Chinkhay Nganba Wahengbam Elias Singkhay Chahi Kun Amadi Uripok Sorbon Tingel Lagi Laithangbam Robert Ching Elias Abu Chahi Kuthai Thoini Makhoi Digi Mobile Phone Ani Aadhar Card Ani Shell Khray Yauriba Wallet Amma Amadi Gari Ani Fangki Hari